Online Manipuri numidangi pau yengbiriba pumnamang puthoi laisramna khurumjari ahanbada maroiba pau NRFM na Republic Day numita General Strike lauthorakli aina thingkharba Manipur gi lalolup ama oriba National Revolutionary Front of Manipur MRFM na lagliba January 13 Republic Day numit asegi ayu anganba pung amadagi nungthel pung 4 fawba General Strike thamle athingba manungda mai ising ana layeng media natana athingba thugaiba ireicha singna tawbiganu haina NRFM gi Information and Publicity Secretary Central Headquarter gi thau puriba sana jawba Meitei na khuyek piduna press thadorok pacherol amana khangalagli Cherol asina hai India gi Republic Day India lenga ki wild kanglon chatna bahaukiba ningsing thoram asi Manipur gi leimai da pangthokpa yaroi India lenga masana semjaba constitution makoi gi miyam da chatna hali fazai adobu constitution asidi ngasi Manipur khunai budi khwang thudek tuna thamli masidabu 26 January Indian Republic Day Manipur khunai na ningsing thoram pangthokpam thokpra asigumba Indian Republic Day amadi Indian National gi thoram amatasu aikoi gi miyam na pangthokpa amasung thoram saruk yaba haibasi tawfam thokte haibagi manung chana Indian Republic Day busu athingba si thambani pukchal sengdaba India na Manipur da makhoi gi thoram sing namdon pangthoklabasu ngasi fawba makhoina loilam gi lengak lon adudi thadokpa tawdri Indian sing na Manipuri sing India oina laude haibasi aikoina khangna hingbadangai fade masi haiduna aikoi asengba India olasi haiba nate aikoi India nate haibagi wakhalna achumba firef oirabani adunabu India na munkhiba aikoi gi ningtamba hanjinbagi lalau asi aikoi gi di amata ngairaba tangai fadraba khongjangni hai Kukisingna Meitei Amasung Nagasingda Singnaba gi chang hengalakpa Illegal migrant chin Kukisingna Meitei miyam gi mathakta landa chathaduna Meitei khunai muthatnaba genocide chathaba ngamlakliba asi makhoi gi tungda kanagumba akanwa force amana lepadagini lamhen tuhenba singna Meitei furuf muthatnaba amadi apunbagi saktam thugainaba honariba sidagi handoktuna Chingi apikpa travel kanglup singbu Kuki kanglupta onthoknaba akanba lantheng su leptana chathari Kuki kanglupta onselo haibada yadaba kanglup adugi miyoi singda kihan khanganba fubo chaibadagi handoktuna nongmaina kaplaga hatpagi wathok sing su thokli lamhen tuhenba singna chathariba si miyoi bagi hingnabagi hakta chawba singnabani apikpa kanglup ki miyoi singbu makhoigi khaya nungda yosenaba hotnabagi mathakta Yellomi Naga kanglup ki miyoi singi mathakta fawba singnaduna Nagagi area sing khudum chanaba hotnaba leptri masidagi handoktuna khul thabagi thabak sing fawba chatharakibagi Naga amasung Kuki anigi marakta misi mina maheulang pokyawba wathok sing amuhanna thoklakpa yabagi fibamda leirakli basi laibak thibani mamangda Naga amasung Kuki anigi marakta loikham naidaba hana sunabagi wathokta nakal anigi miyoi dising kaya sikhiba yum kai kaya tangoi oinakhiba adugi makha chatharakpa oina Kukisingna Manipur gi apunbagi saktam thugainaba amadi Meitei gi kangkol muthanaba landarakliba asigi nungi oiba aronba kari leibagino haibadu miyamna thidoktuna matam chana mamu laithek haudrabadi Manipurda loikham naidraba kanglupki irangna maram oiduna tangdu leita daba lamdam oiduna chawkhotpagi maikaidagi khumang chawsinba ngamdabadagi leikha taraba state oiraklagani lamhen tuhenba migrant immigrant chin Kuki jogi kanglupna state asida chathariba war crimes sigi matangda central government lisang thaduna tumina yengduna leirabadi masigi jaitheng leiba asigi miyam pumnamaktaksu mayoknarakloi Hainingai leite fibam asi yaurakpa matamda central government gi kok chikpa oiraktuna tumina leiba yarakloi Manipur gi apunba saktam kaibagi fibam yaurakpa matamda India gi apunba saktam kainebagi maram oirakani haibadu central government gi luchingba singna khangna apunbagi saktam thugaina balandarakhiba sing khudingmang matam chana thingba amadi chairak pibagi thawang lokhatlabadi luchingba singi asingba khongthang oigani leiba asigi state Manipur gi apunbagi saktam thugaina bahona duna mitop lamhen tuhenba singna Yellomi lamgi mapu singi kangkul muthatna batam thiba miya chatharagliba sigi matangda central government gi luchingba sing maru oina prime minister na wangang batawdana tumina kumai yengbagum leirakpa asi chahi ani mapung fazilakle central government na watho asigi matangda tumina leiriba asi apunbagi saktam landarakliba lamhen tuhenba singi khongthang chumi haina laubagira haibasini karigumba landa asi achumbani haina lauba tarabadi Manipur India gi saruk natraga state amani haina lauba ngamdabani haina lauroidabagi maram kari leibage leirakliba wahang sing asigi paukhum matam chana piduna miyam gi chingnaba amadi chamamnaba kokhannaba honnapham thoktabra India government na leiba asigi state oriba Manipur gi apunba saktam thugaina lamhen tuhenba sing landarakliba si leiba ki apunba saktam da singnabani haina lauba tarabadi landarakliba singi mathakta military operation chathaduna khudaktagi laksinaba honnafam thoi adubu masigi ona tainabada landarakhiba singbu ngak senduna thambaga loinana wari sanaraga warosin puraknaba honari haibasi landarakhiba singi aningba amasung apamba khara fanganaba honnaduna
ꯂꯩꯕꯥꯛꯀꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯉꯥꯛꯂꯤꯕ ꯌꯦꯜꯍꯧꯃꯤ ꯆꯤꯡꯃꯤ ꯇꯝꯃꯤꯒꯤ ꯃꯤꯌꯥꯝꯕꯨ ꯕꯥꯂꯤꯒꯤ ꯍꯥꯃꯦꯡꯒ ꯄꯥꯡꯈꯛꯅꯍꯟꯅꯕ ꯍꯣꯠꯅꯕꯅꯤ ꯍꯥꯏꯅ ꯂꯧꯔꯣꯏꯗꯕꯒꯤ ꯃꯔꯝ ꯂꯩꯕ꯭ꯔꯥ?